Manipur Handball Association ki lamjing makhada Nifunipal Suba State Level Junior Boys and Girls Handball Tournament ngasi Mayang Imphal Konchak ta leiba Kanglai Voluntary Workers Association ki sanabungda hawdokre numit mangani chupna chathagadaba tournament adu hawdokpa oina sanaroi amadi laikai gi ima ibel singna ima sadha lairembi laibungdagi maira lauraga sanaba hawdokpagi paujel puba khongchat ama chatke khongchat aduna KVWA Club की सानबुंग यौरकपदा मणिपुर यूनिवर्सिटी की ह्यूमन राइट्स डिपार्टमेंट के हानगी हेड डॉक्टर एम सुरेश कुमार ना मेरा चुखतुना टूर्नामेंट अदु हौदोखे टूर्नामेंट हौदोकपगी थौरमददा सोशल वर्कर उरिक खिदबन रामेश अमदे मणिपुर हैंडबॉल एसोसिएशन के ऑनररी जनरल सेक्रेटरी अरामबम वीरेंद्र सु मरुओइबा मिथुंगलेन सिंह ओइना सरुक याखे टूर्नामेंट अदुगी अहानबा मैचता KVWA Mayang Imphal amasung Sidol Lilong Chazinganina lamba thengnakhe match aduda KVWA na Sidol bu goal kunithoi taramari da maithiba pikhe nupagi category gi ani suba match na YLK Chingarel Tezpur amasung NSU Khuman lampa kanina lamba thengnakhe match aduda YLK Chingarel Tezpur na NSU Khuman lampa pu goal kunithoi taratarukta maithiba pikhe